Manipur top channel ki maikei ki marui bi ipausing miyam da thamjari ahanbada panam pausi de ki lokosaraga miyam bu tunginaba party di mai pak pangam loi MPB mol akoizam lebak miyam bu mang da thamlaga miyam gi apama matungina thabak tori ba party khaktana mai pak pa party am oibang ngani masigi ona taina ba thabak to ba party di masana mai thira kan haina inner Manipur parliamentary constituency gi MP Dr Angomsa bimol akoizam na phongtokri Gujarat ki Ahmedabad city nini sa tharakpa Indian National Congress ki National Convention ki nga solution man mito wangang ladun MPB mol akoizam na mataki wapam si thambaga loina party na laibak miyam gi mang thana hek sanglakpa matamda party thumai thigani haiba kawri tabani hausu Manipur laingak na yengliba miyeng sin mayek larba khudam ama soidun oirakani Magna makhada na phongdoki bada sahi ani faraglaba Manipuri irang asibu kanglup ani gi marakta thokpu irang amani hairi edubo taseng bodi double engine lenga na thuan mani miyoi sani gi yangkhai gi mathakta punsi pi khamnan khraba amadi miyoi lising humpu hen ban mayum thadoktuna lanjinari bi irang ase national amadi international gi thakta thokpa issue am oina puthoktuna Manipur da sattuna irang asibu yengsin bigi muhta malem gi tuan mafam singda koina sattuna leibitana tana Manipur gi irang asibu prime minister Narendra Modi nang sipaw Maria mata laina tabagum lairi hansu MPB mol akoizam na pian da phongdoki nominee satakiba National Convention of the All India Congress Committee AICC ki President Malik Arjun Kharge yauna AICC ki lusingba singamari Manipur Pradesh Congress Committee ki lusingba su saruk yakhi amaromdana kumza English singani ka kungo humdoi gi June thada gi singi administration union home minister gi miyang makhada leikhrabani kim Manipur gi singi district singa masum tampak ki lamda haujuk mapung phana control tawri haina hana gi minister nongthoma berena handak social media gi kuthang na phongdok ki buwa phambu koki NP Manipur kimna kana yaning da phongdok laduna kumja English singani ka kungo humdoi gi June thari gi Manipur gi singi district singi administration union home minister Amit Shah gi miyam khana leiraklabani haina claim torkli Koki NP Manipur kimna thadorak pachur lamada mathaki wapam asi phongdok laduna union home minister gi miyang makhada leiba lenga ama singda thamnakiba du ngarang leiriba state asida mapung phana lenga sasan chalaiba ngamnabani mata madurigi minister N Biren di tampak lam khakta santi hanjilangna mathabuk lokotna bigi thaudang sinakhrabani maki lenga makhada singi miyam leiti maramasina Manipur gi lenga sasan da union home minister amasum mahak masana puriba area makna khangjagadabani hari sholosina makha taraduna Manipur kumja English ngani ka kungo homdoi gi me ahumdagi hingsa gi thaudok sing hek tholakpadigi koki jau community na Manipur lenga ta thajaba mangkhibaga loinana Union Home Minister na lokhalakhiba thaurang adubu matam madura community asina taram okibani amadi thaurang asimak asumba royal phangnabigi ahanba khongthang ama oiragani amadi khongthang asina santi hanchilangna bigi asengba thaurang oigani hanesu community asina thajaba lekhibani hari Union Home Minister na lokhalakhiba thaurangi makhada mitay amasung koki jawani gi marakta buffer zone thamkhibadagi hena sathiba hingsa gi thaudok sing thoktuna masing khangdana miyoi kya sigada badudagi kanmangam khibane amadi buffer zone sing Union Ministry of Home Affairs ki miyang makhada leiraklibani maram asina singa masum tam anima control tawri haina Chief Minister N Biren handak phongdoki wapam adu mahakna hana phongdoki bu wapam ga tayona badana tana Union Home Ministry amasum misam miyam bu sukari su leitana khanmani maram asina N Biren asumba thaidolaga aran bu wapam ngang bi haina bi lepkadabani hanasu koki NP Manipur na phongdoraki Koki Jau community ki oina di Manipur lenga ki makhada leitaba duga union territory ama ki mawong union government ki lenga makhada hakthengna leiba haiba wore ba masum phirep ta ohong ba leiroi amadi aikoi ki hak dignity amadi tunglamsat ki damak phirep asi adumak lengdana leigani amadi phangna bo honagani haina su sirol asina makhata na phongdurakli Makasatara koina to papa amana khangmina si iramdam quiz pangthoklagani yellow furup singna amat oina lamina duna matam sig sunaba sumba politics ta hodrabadi aikoi gi saktam soidana mangtharakani herikon khangmina si iramdam quiz pangthoklagani haina herikon phongdokhibaga loinana yellow furup singna amat oina lamina duna matam sig sunaba sumba politics ta hodrabadi aikoi gi saktam soidana mangtharakani haina phongdokhre Yellow furup singna amat oina lamina duna matam sig sanaba sunaba asumba politics ta hodrabadi aikoi gi saktam soidana mangtharakani lup asigi office ta pangthokpa pawgi mifam amada Ethno Heritage Council Herikon gi President Yumkhaibam Surjit Kumar hai lup asina Paripuri gi liklam tung inna aikoi gi heritage ngak tuna lamdam sida khundari bi yellow furu khudi mangna puni hingmina bamadi sakhut mina ba hai bo khalonda
ꯊꯥꯖꯕ ꯊꯝꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯔꯝ ꯊꯧꯗꯥ ꯀꯌꯥ ꯍꯧꯈꯤꯕ ꯆꯍꯤ 10 ꯍꯦꯟꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯉꯁꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯏꯔꯝꯗꯝꯒꯤ ꯃꯤꯌꯥꯝ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯍꯟꯕ ꯈꯪꯃꯤꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯈꯪꯃꯤꯟꯅꯁꯤ ꯏꯔꯝꯗꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯀ꯭ꯋꯤꯖ ꯑꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯂꯥꯛꯂꯤꯕ ꯃꯦ 4ꯗ ꯖꯤꯄꯤ ꯋꯨꯃꯦꯟ ꯀꯣꯂꯦꯖ DMU ꯏꯝꯐꯥꯜꯗ ꯁꯦꯟꯇꯔ ꯑꯣꯏꯔꯒ ꯑꯍꯥꯟꯕ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕ ꯇꯤꯝ 5 ꯈꯟꯒꯠꯆꯔꯒ ꯃꯦ 13 ꯂꯨꯞ ꯑꯁꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯇ JN ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯀ꯭ꯋꯤꯖ ꯑꯁꯤꯗ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯥꯡꯗꯝꯅꯕꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ ꯆꯥꯡꯗꯝꯅꯕꯁꯤ ꯃꯔꯨꯑꯣꯏꯅ ꯂꯤꯇꯔꯦꯆꯔ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯀꯅꯤ ꯈꯪꯃꯤꯟꯅꯁꯤ ꯏꯔꯝꯗꯝ ꯀ꯭ꯋꯤꯖ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯔꯨꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯃꯨꯛꯅꯕ ꯀꯌꯥ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯔꯝꯗꯝꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯥꯡ ꯌꯥꯐꯝ ꯊꯣꯛꯄ ꯂꯝꯕꯤ ꯊꯤꯡꯃꯤꯟꯅꯕ ꯆꯪꯏ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯃꯥꯒꯤ ꯐꯨꯔꯨꯞꯀꯤ ꯍꯛ ꯇꯥꯟꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯛ ꯑꯃꯗꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯏꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯌꯥꯅꯗꯕ ꯋꯥꯐꯝ ꯃꯥꯟꯅꯗꯕ ꯋꯥꯈꯜ ꯀꯌꯥ ꯂꯩꯔꯕꯁꯨ ꯂꯩꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯌꯦꯜꯂꯧꯃꯤꯁꯤꯡꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯐꯝꯁꯨ ꯊꯣꯛꯏ ꯃꯍꯥꯛꯅ ꯍꯥꯏ ꯈꯥ ꯅꯣꯡꯄꯣꯛ ꯍꯤꯃꯥꯂꯌꯥꯒꯤ ꯂꯝꯗꯝꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯤꯕ ꯑꯄꯤꯛ ꯄꯤꯛꯄ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯃꯇꯨ ꯑꯣꯏꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯆꯨꯅꯕ ꯑꯆꯨꯝꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯁꯣꯏꯗꯅ ꯃꯥꯡꯊꯔꯛꯀꯅꯤ ꯀꯥꯏꯊꯔꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯑꯃꯅ ꯑꯃꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯅꯗꯕ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯒꯗꯕ ꯑꯃꯠꯇ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯇꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯇꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯁꯥꯒꯠꯄ ꯉꯝꯕꯗ ꯈꯥ ꯅꯣꯡꯄꯣꯛ ꯍꯤꯃꯥꯂꯌꯥꯒꯤ ꯂꯝꯗꯝꯗꯁꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯇꯨꯅ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯅ ꯁꯣꯏꯗꯅ ꯌꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯌꯨꯝꯐꯝ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟ ꯀꯥꯏꯊꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯁꯨꯄꯔ ꯏꯁꯇ꯭ꯔꯛꯆꯔ ꯑꯣꯏꯔꯤꯕ ꯅꯥꯠ ꯂꯥꯏꯅꯤꯡ ꯆꯠꯅꯕꯤꯅꯆꯤꯡꯕ ꯀꯌꯥꯁꯨ ꯂꯩꯈꯥ ꯇꯥꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯔꯣꯜ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯥꯏꯊꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯨ ꯑꯌꯥꯝꯕꯅ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯛ ꯆꯠꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯃꯤ ꯑꯣꯏꯔꯛꯅꯕ ꯈꯨꯟꯅꯥꯏꯒꯤ ꯏꯁꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯁꯨꯄꯔ ꯏꯁꯇ꯭ꯔꯛꯆꯔ ꯁꯥꯒꯠꯂꯛꯅꯕꯒꯤꯗꯃꯛ ꯂꯨꯞ ꯑꯁꯤꯅ ꯅꯥꯠ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯌꯦꯜꯂꯣꯏꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯇꯥꯡꯂꯕ ꯃꯃꯜ ꯌꯥꯝꯂꯕ ꯂꯟꯁꯤꯡꯕꯨ ꯉꯥꯛꯅꯕ ꯌꯣꯛꯈꯠꯅꯕ ꯊꯕꯛ ꯀꯌꯥ ꯑꯃꯔꯣꯝ ꯄꯥꯏꯈꯠꯂꯛꯂꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕ ꯃꯁꯤꯒꯤꯗꯃꯛ ꯏꯔꯩꯕꯥꯛꯀꯤ ꯊꯧꯗꯥꯡ ꯀꯌꯥ ꯄꯥꯡꯊꯣꯔꯛꯄꯗ ꯈꯨꯃꯥꯡ ꯆꯪꯁꯤꯜꯂꯛꯄꯗ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯀ꯭ꯋꯤꯖ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯅꯨꯃꯤꯠ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯧꯁꯤꯜꯂꯨꯕ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯒꯗꯕꯅꯤ PWG ꯃꯥꯔꯛꯁꯤꯁ ꯁꯦꯟꯇꯔ ꯀꯦꯄꯤꯇꯦꯂꯤꯁ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯅꯕꯒꯤ ꯁꯥꯟꯅꯔꯛꯄ ꯄꯥꯋꯔ ꯇꯦꯛꯇꯤꯛꯁꯀꯤ ꯃꯥꯌꯣꯛꯇ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞ ꯃꯥꯔꯛꯁꯤꯁ ꯁꯦꯟꯇꯔꯅ ꯂꯩ ꯁꯦꯈ ꯑꯕꯗꯨꯜ ꯍꯥꯀꯤꯝꯅ ꯅꯨꯃꯤꯠ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯛꯇ ꯂꯧꯁꯤꯜꯂꯨꯕ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ KCP PWG ꯃꯥꯔꯛꯁꯤꯁ ꯁꯦꯟꯇꯔꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯂꯣꯏꯁꯪꯁꯤꯡꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯑꯅꯧꯕ ꯑꯃꯗꯤ ꯅꯠꯇꯦ ꯀ꯭ꯂꯦꯞꯇꯣꯀ꯭ꯔꯦꯠ ꯁꯤꯁꯇꯦꯝꯒꯤ ꯋꯥꯝꯄꯤꯌꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯣꯏꯁꯪꯁꯤꯡꯗ ꯐꯝꯂꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯅ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯛꯅꯕ ꯈꯨꯠꯁꯥꯕꯤꯁꯤꯡꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯨꯅ ꯄꯥꯋꯔ ꯄꯥꯏꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯎꯗꯨꯅ ꯂꯥꯛꯂꯤ ꯂꯨꯞ ꯑꯁꯤꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯖꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯄ ꯆꯪꯁꯤꯜꯂꯛꯄ ꯂꯟꯖꯪꯕꯨ ꯊꯥꯖꯕ ꯊꯝꯗꯨꯅ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯌꯥꯝ ꯂꯧꯈꯤꯕ ꯃꯤꯁꯛꯁꯤꯡꯒꯤ ꯃꯊꯛꯇ ꯋꯥꯀꯠ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯅ ꯁꯦꯡꯗꯣꯛ ꯁꯨꯝꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯗ ꯂꯥꯛꯂꯤꯕ ꯋꯥꯀꯠꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯌꯥꯔꯛ ꯋꯥꯈꯜ ꯇꯝꯃꯤꯟꯅꯅꯕ ꯈꯪꯍꯜꯂꯕꯁꯨ ꯉꯛ ꯀꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯡꯅꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯖꯦꯜ ꯋꯥꯔꯗ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛ 5ꯅ ꯈꯨꯖꯤꯡ ꯑꯣꯏꯕ ꯁꯦꯜꯐꯝ ꯃꯤꯑꯣꯏ 10 ꯍꯦꯟꯕꯗꯒꯤ ꯈꯣꯝꯖꯤꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯖꯝ ꯏꯕꯣꯇꯣꯝꯕ ꯕꯦꯡꯀꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯐꯥꯝꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯀꯣꯇꯥꯗ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯕ ꯏꯝꯐꯥꯜ ꯑꯔꯕꯥꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯇ ꯃꯦꯅꯦꯖꯔ ꯑꯣꯏꯕ ꯁꯂꯥꯝ ꯕꯤꯄꯤꯟ
ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯈꯨꯗꯛꯇ ꯂꯨꯞꯇ ꯆꯪꯖꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯛꯂꯤꯕ ꯋꯥꯀꯠꯁꯤꯡ ꯑꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯁꯦꯡꯗꯣꯛꯃꯤꯟꯅꯅꯕ ꯇꯥꯟꯖꯥ ꯑꯗꯨ ꯄꯨꯡ 10ꯒꯤ ꯃꯇꯝ ꯄꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯆꯪꯖꯔꯛꯇꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯃꯤꯟꯅꯕ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯂꯨꯞꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇ ꯃꯁꯥꯅ ꯌꯥꯅ ꯂꯧꯖꯒꯗꯕꯅꯤ꯫ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯑꯄꯪꯕ ꯁꯤꯔꯒ ꯄꯋꯥꯔ ꯄꯥꯏꯅꯅꯕ ꯍꯣꯠꯅꯕ ꯃꯤꯒꯤ ꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯅ ꯀꯦꯄꯤꯇꯦꯂꯤꯁ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯅꯕꯒꯤ ꯁꯟꯅꯔꯛꯄ ꯄꯋꯥꯔ ꯇꯦꯛꯇꯤꯛꯁꯀꯤ ꯃꯥꯌꯣꯛꯇ ꯄꯥꯔꯇꯤ ꯑꯁꯤꯅ ꯂꯩ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯍꯪꯂꯥꯏ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯄꯋꯥꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯁꯦꯈ ꯑꯕꯗꯨꯜ ꯍꯀꯤꯝꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯈꯤꯕ ꯋꯥꯀꯠꯀ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯗ ꯆꯪꯖꯔꯛꯇꯨꯅ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯑꯔꯥꯟꯕ ꯌꯥꯖꯔꯕꯅ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯌꯧꯋꯥꯂꯣꯏꯁꯤꯡꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯂꯝꯂꯧ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯇ꯭ꯔꯦꯇꯔ ꯈꯔꯒ ꯄꯨꯟꯗꯨꯅ ꯂꯨꯞꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯇꯒꯤ ꯂꯦꯞꯇꯨꯅ ꯂꯨꯞꯅ ꯄꯤꯔꯛꯄ ꯇꯧꯒꯗꯕꯁꯤꯡꯇꯃꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯋꯥꯊꯣꯛ ꯑꯁꯤꯗ ꯀꯨꯞꯁꯤꯟꯅ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯅꯝꯊꯥꯛ ꯇꯧꯕꯤꯈ꯭ꯔꯕ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯗꯒꯤ ꯂꯧꯁꯤꯜꯂꯨꯕ ꯁꯦꯟꯐꯝ ꯑꯄꯨꯟꯕ ꯀ꯭ꯔꯣꯔ 3,30,000 ꯑꯣꯏꯔꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯤꯊꯣꯛꯄ ꯉꯝꯂꯤꯕ ꯍꯀꯤꯝꯅ ꯅꯨꯃꯤꯠ 6ꯅꯤ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤꯁꯛꯇ ꯂꯧꯁꯤꯜꯂꯨꯕ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯗꯣ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫